ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥ ꯂꯤꯗꯣꯏꯅꯦ ꯉꯥ ꯂꯧꯔꯒ ꯀꯪꯍꯟꯕꯗꯣ ꯑꯗꯨ ꯇꯧꯗꯣꯏꯅꯦ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯉꯥꯁꯤ ꯁꯤ ꯍꯥꯟꯅ ꯄꯣꯂꯥꯡꯗ ꯃꯆꯨꯝꯁꯦ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯆꯨꯝꯊꯣꯛꯑꯒꯦ ꯑꯗꯨꯗꯤ ꯐꯖꯔꯗ꯭ꯔꯥ ꯉꯥꯗꯣ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯉꯥꯁꯤ ꯍꯥꯟꯅ ꯊꯨꯝ ꯍꯥꯞꯆꯤꯜꯂꯒ ꯃꯣꯏꯁꯤ ꯍꯥꯟꯅ ꯁꯤꯍꯟꯗꯣꯏꯅꯦ ꯑꯗꯨ ꯁꯤꯗ ꯊꯨꯝ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯨꯒ ꯁꯤ ꯍꯥꯏꯐꯦꯠ ꯑꯣꯠꯂꯅꯤ ꯇꯣꯈꯥꯏꯔꯅꯤ ꯊꯨꯝꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯆꯥꯝꯊꯣꯛꯑꯒꯦ ꯏꯃꯥꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯤꯌꯦ ꯑꯩꯈꯣꯏ ꯉꯥ ꯑꯀꯪꯕꯁꯦ ꯃꯣꯏꯒꯤ ꯕꯖꯥꯔꯗꯁꯨ ꯊꯣꯛꯇꯤ ꯊꯣꯛꯑꯦ ꯐꯪꯉꯦ ꯑꯗꯣ ꯑꯗꯨꯝ ꯃꯍꯥꯎ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯩꯌꯦ ꯕꯖꯥꯔꯒꯤꯗꯨꯗꯤ ꯃꯤꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯆꯪꯕ ꯑꯗꯨꯝ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯏꯁꯨ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯑꯁꯤꯕꯒꯨꯝꯕꯅ ꯀꯪꯍꯜꯂꯛꯄ ꯑꯣꯏꯕꯒꯤ ꯁꯨꯃꯥꯏꯅ ꯑꯆꯪꯕ ꯑꯣꯏꯅ ꯂꯩꯔꯒ ꯇꯧꯕꯁꯤꯒ ꯃꯍꯥꯎ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯩ ꯑꯗꯨꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯤꯌꯦ ꯉꯥꯁꯤ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯅꯤ ꯑꯗꯨꯒ ꯃꯆꯨꯝꯁꯦ ꯐꯖꯅ ꯀꯪꯍꯜꯂꯅꯤ ꯁꯤꯗ ꯂꯩꯔꯦ ꯉꯥꯁꯦ ꯉꯥꯃꯨꯅꯦ ꯉꯥꯃꯨꯁꯦ ꯑꯗꯨꯝ ꯐꯖꯅ ꯆꯥꯎꯔꯦ ꯁꯦ ꯑꯗꯨꯒ ꯁꯤꯅ ꯎꯀꯥꯕꯤꯅꯦ ꯑꯗꯨꯒ ꯁꯤꯅ ꯄꯣꯔꯣꯝ ꯃꯆꯥꯁꯨ ꯌꯥꯎꯔꯤ ꯉꯥꯆꯤꯛꯇꯤ ꯌꯥꯝ ꯌꯥꯎꯔꯛꯇꯦ ꯁꯤꯗꯤ ꯉꯥꯆꯤꯛꯅ ꯅꯍꯥꯟ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯪꯍꯟ ꯊꯦꯛꯉꯝꯃꯣ ꯌꯥꯔꯦ ꯑꯗꯨꯝ ꯁꯥꯡꯍꯜꯂꯣ ꯑꯩꯈꯣꯏ ꯄꯥꯟꯗꯝꯁꯦ ꯁꯤꯡ ꯀꯟꯅ ꯊꯦꯛꯏ ꯑꯩꯈꯣꯏ ꯉꯥ ꯂꯧꯅꯕ ꯑꯗꯨꯗꯤ ꯃꯩꯁꯨ ꯊꯥꯒꯠꯂꯝꯃꯤꯅ ꯉꯥꯁꯨ ꯑꯃꯨꯛ ꯂꯧꯕ ꯍꯧꯔꯒꯦ ꯑꯗꯣ ꯉꯥꯁꯦ ꯎꯀꯥꯕꯤꯈꯩꯁꯦ ꯍꯥꯟꯅ ꯂꯧꯕ ꯍꯧꯔꯒꯦ ꯉꯥꯃꯨꯗꯤ ꯁꯥꯡꯅ ꯁꯥꯡꯅ ꯂꯧꯔꯣꯏꯕ ꯑꯗꯨꯝ ꯆꯥꯎꯕꯅꯤꯅ ꯄꯤꯛꯑꯕꯨꯗꯤ ꯁꯥꯡꯅ ꯑꯗꯨꯝ ꯂꯧꯔꯁꯨ ꯌꯥꯏ ꯑꯗꯣ ꯆꯥꯎꯕꯅꯤꯅ ꯑꯃꯨꯛ ꯉꯥꯔꯦꯟ ꯁꯤꯡꯕꯨꯟꯗ ꯂꯦꯡꯉꯒ ꯊꯦꯛꯑꯒ ꯑꯃꯨꯛ ꯂꯦꯡꯈꯤꯗꯣꯏꯅꯦ ꯑꯗꯨꯅ ꯎꯀꯥꯕꯤꯁꯤꯡꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯑꯒꯦ ꯄꯣꯔꯣꯝꯁꯨ ꯌꯥꯎꯔꯤꯗꯣ ꯑꯃꯗꯨ ꯂꯧꯊꯣꯛꯑꯣ ꯐꯅꯤ ꯆꯦꯟꯇꯥ ꯄꯨꯗꯣꯏꯗꯤ ꯁꯤꯁꯤꯅ ꯂꯧꯕ ꯂꯣꯏꯔꯕꯁꯤꯡꯗꯨꯅꯦ ꯑꯗꯣ ꯁꯣꯝꯗ ꯑꯃꯨꯛ ꯉꯥ ꯑꯃꯨꯛ ꯂꯦꯡꯕ ꯉꯥꯏ ꯑꯃꯨꯛ ꯌꯥꯎꯈꯤꯒꯦ ꯁꯤꯅ ꯑꯌꯥꯝꯕꯅ ꯉꯥꯃꯨꯅꯦ ꯄꯣꯔꯣꯝ ꯃꯆꯥ ꯑꯃ ꯑꯅꯤꯁꯨ ꯌꯥꯎꯔꯛꯑꯦ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯉꯥꯃꯨ ꯑꯣꯏꯔꯦ sida lengdore bunga
ꯉꯥꯃꯨꯅꯦ ꯁꯤꯅ ꯉꯥꯃꯨꯁꯦ ꯑꯃꯨꯛ ꯂꯧꯕ ꯍꯧꯔꯒꯦ ꯉꯥꯃꯨꯁꯦ ꯍꯥꯏꯐꯦꯠ ꯂꯧꯊꯣꯛꯑꯒ ꯃꯥꯒꯤ ꯍꯧꯖꯤꯛꯁꯤꯒꯤ ꯊꯦꯛꯏꯕ ꯁꯦꯞꯁꯦ ꯁꯤ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯂꯧꯗꯣꯏꯅꯦ ꯉꯥꯔꯪ ꯁꯨꯝꯕꯨꯟꯁꯤꯗꯒꯤ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯅꯍꯥꯟ ꯂꯧꯕꯅꯦ ꯁꯤꯅ ꯉꯥꯆꯤꯛ ꯉꯥꯛꯇꯅꯦ ꯁꯤꯅ ꯑꯗꯣ ꯁꯤꯗꯤ ꯀꯪꯉꯦ ꯑꯗꯨꯝ ꯃꯩꯗꯁꯨ ꯑꯃꯨꯛ ꯃꯩꯈꯨ ꯇꯣꯛꯑꯒ ꯃꯅꯤꯟꯅ ꯑꯃꯨꯛ ꯀꯪꯍꯟꯗꯣꯏꯅꯦ ꯑꯗꯨꯁꯨ ꯂꯣꯏꯔꯦ ꯁꯤꯅ ꯍꯧꯖꯤꯛ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯇꯣꯏꯅꯦ ꯁꯤꯅ ꯍꯧꯖꯤꯛ ꯂꯧꯕꯗꯨꯅꯦ ꯁꯤꯁꯨ ꯂꯣꯏꯔꯦ ꯂꯧꯕꯁꯦ ꯀꯪꯗꯤ ꯀꯪꯗ꯭ꯔꯤ ꯃꯀꯨ ꯈꯛꯇꯅꯦ ꯑꯩꯈꯣꯏꯅ ꯆꯥꯛꯊꯦꯛꯍꯜꯂꯤꯁꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯋꯥꯏꯇ꯭ꯔꯣꯒ ꯁꯤ ꯍꯥꯟꯅ ꯇꯥꯁꯤꯜꯂꯤꯒꯦ ꯁꯤ ꯇꯥꯁꯤꯜꯂꯒ ꯋꯥꯏꯁꯦ ꯆꯥꯛꯍꯜꯂꯒ ꯁꯤꯒꯤ ꯋꯥꯏꯒꯤ ꯃꯩꯈꯨꯒꯤ ꯃꯅꯤꯟꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯃꯊꯛꯇ ꯑꯃꯨꯛ ꯊꯥꯡꯒꯠꯂꯒ ꯀꯪꯍꯟꯈꯤꯗꯣꯏꯅꯦ ꯆꯥꯅ ꯆꯥꯅꯉꯥꯏ ꯁꯦꯝꯃꯤ ꯁꯥꯏꯠꯅ ꯑꯃ ꯅꯨꯡꯁꯤꯠ ꯆꯪꯅꯕ ꯈꯤꯇꯪ ꯀꯥꯍꯜꯂꯨꯅꯦ ꯁꯝꯅꯐꯝꯗꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯋꯣꯝꯅꯔꯒ ꯄꯣꯠꯇꯨ ꯆꯥꯛꯄ ꯍꯥꯏꯀꯅꯦꯕ ꯌꯥꯏ ꯀꯩꯅꯣ ꯈꯨꯕꯥꯛ ꯑꯃ ꯆꯥꯡꯕꯨ ꯂꯩꯔ ꯂꯣꯏꯔꯦ ꯌꯥꯏ ꯌꯥꯅꯤ ꯍꯣꯏ ꯌꯥꯏ ꯁꯤꯗ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯒ ꯃꯥꯏ ꯃꯩꯈꯨ ꯀꯥꯈꯠꯂꯛꯏꯁꯤ ꯁꯤꯅ ꯀꯪꯍꯟꯗꯣꯏꯅꯦ ꯑꯗꯨꯝ ꯅꯣꯡ ꯅꯤꯅꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯊꯝꯗꯣꯏꯅꯦ ꯊꯥꯔꯒ ꯑꯗꯣ ꯁꯤꯅ ꯀꯨꯞꯁꯤꯟꯗ꯭ꯔꯗꯤ ꯍꯧꯗꯣꯡ ꯌꯥꯝ ꯂꯥꯛꯑꯦꯕ ꯉꯥ ꯐꯧꯕꯁꯤ ꯃꯣꯏ ꯃꯅꯝꯗ ꯑꯗꯨꯝ ꯈꯪꯕꯅꯤꯅ ꯑꯗꯨꯅ ꯁꯤ ꯀꯨꯞꯁꯤꯜꯂꯒ ꯃꯊꯛꯇ ꯑꯃꯨꯛ ꯐꯥꯟꯒꯨꯝꯕ ꯆꯧꯀꯤꯒꯨꯝꯕ ꯑꯃꯨꯛ ꯊꯥꯡꯒꯠꯈꯤꯗꯣꯏꯅꯦ ꯉꯁꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯅꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯅꯨꯡꯗꯥꯡꯗꯤ ꯑꯗꯨꯝ ꯂꯧꯁꯤꯜꯂꯦ ꯑꯩꯈꯣꯏ ꯉꯥꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯌꯨꯛ ꯑꯃꯨꯛ ꯃꯩ ꯑꯃꯨꯛ ꯊꯥꯒꯠꯂꯒ ꯑꯃꯨꯛ ꯐꯧꯍꯧꯕꯅꯦ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯉꯥꯁꯦ ꯐꯅꯌꯥꯝ ꯀꯪꯁꯤꯜꯂꯦ ꯉꯥꯁꯦ ꯁꯨꯝ ꯄꯥꯏꯀꯥꯟꯗ ꯀꯟ ꯂꯥꯎꯕꯩ ꯆꯥꯡꯗꯣ ꯑꯗꯨꯐꯥꯎꯉꯩ ꯁꯤ ꯃꯩ ꯋꯥꯏ ꯃꯊꯛꯁꯦ ꯃꯩꯈꯨꯁꯦ ꯁꯨꯃꯥꯏꯅ ꯀꯥꯍꯜꯂꯒ ꯀꯪꯍꯟꯗꯣꯏꯅꯦ ꯃꯁꯥ ꯄꯦꯠꯍꯟꯕꯗꯤ ꯍꯌꯦꯡ ꯇꯥꯎ ꯆꯥꯕ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯒꯜꯂꯦ ꯑꯗꯨꯅ ꯐꯖꯅ ꯀꯪꯅ ꯐꯧꯗ꯭ꯔꯗꯤ ꯌꯥꯗꯦ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯅꯨꯡꯁꯥꯗ ꯐꯧꯔꯗꯣꯏꯅꯦ ꯉꯥꯁꯦ ꯑꯗꯨꯝ ꯐꯖꯅ ꯀꯪꯉꯦ ꯁꯤꯗ ꯂꯩꯔꯦ ꯉꯥꯗꯣ ꯅꯍꯥꯟ ꯇꯦꯛꯏꯉꯩꯗꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨ ꯀꯪꯉꯀꯥꯟꯗꯗꯤ ꯈꯤꯇꯪꯗ ꯊꯣꯛꯑꯦ ꯁꯤꯗ ꯂꯩꯔꯤꯁꯤꯅꯦ ꯁꯤ ꯐꯖꯅ ꯇꯧꯕ ꯁꯟꯗꯣꯛꯑꯒ ꯊꯝꯃꯅꯤ ꯑꯗꯣ ꯐꯧꯕꯁꯦ ꯑꯗꯨꯝ ꯉꯥꯆꯤꯛꯀꯨꯝꯕꯁꯤꯗꯤ ꯂꯣꯡꯕ ꯎꯞꯄ ꯑꯗꯨꯝ ꯈꯪꯕꯅꯤꯅ ꯅꯣꯡꯃꯅ ꯄꯨꯂꯞ ꯑꯃꯨꯛ ꯎꯞꯄꯒ ꯐꯧꯕ ꯅꯣꯡꯃꯅ ꯑꯃꯨꯛ ꯄꯨꯂꯞ ꯂꯣꯡꯉꯒ
ꯑꯗꯨꯃꯥꯏꯅ ꯐꯧꯋꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯉꯥꯁꯦ ꯅꯨꯡꯁꯥꯗ ꯐꯧꯕꯁꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯗꯤ ꯑꯗꯨꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯨꯝ ꯐꯧꯔꯒ ꯇꯣꯛꯑꯁꯨ ꯌꯥꯔꯦ ꯑꯗꯣ ꯅꯨꯡꯁꯥ ꯁꯥꯗ꯭ꯔꯒꯅ ꯁꯥꯗꯕꯩ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯁꯥꯡꯅ ꯐꯧꯋꯦ ꯑꯗꯣ ꯉꯥꯁꯨ ꯁꯤꯗ ꯂꯣꯏꯔꯦ ꯀꯪꯍꯟꯕ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯏꯔꯣꯟꯕꯗ ꯊꯥꯛꯑꯁꯨ ꯌꯥꯔꯦ ꯀꯥꯡꯁꯣꯏꯗ ꯊꯥꯛꯑꯁꯨ ꯑꯗꯨꯝ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯑꯗꯒꯤ ꯃꯀꯨꯒꯤ ꯃꯥꯏ ꯑꯃꯨꯕꯁꯤ ꯐꯖꯅ ꯈꯦꯠꯇꯣꯛꯑꯒ ꯑꯗꯨꯝ ꯉꯧꯔꯒ ꯆꯥꯔꯁꯨ ꯍꯥꯎꯋꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ